ngasi miyam da puduna lakliba Russia amasung Ukraine gi thokliba lan asigi matangda ai koina lan ase thokpa matamdagi hekta haudabida masigi mamangda leirammi se karino habda madugi matangda khara panjarake ngallingai gi matamdagi hauna Russia amasung Ukraine ase makhui tokhai tana leiramde leibak am khakto oin leirammi makhogi lon manai makhogi wangang sangang manai Russia amasung Ukraine ase ngallingai gi matam 10th century dagi hauna moise apunba moina la ambane adu khaidokna khriba asidi Soviet kai thakra matung 1991 dagi ni aduga makoigi ahanba ningkha tamba fangkhriba asidi ing sok lising ma chamapan tratret prithibigi ahanba lanjau matungdani haibu lanjau thok manung asida Russian Empire gi mayokta communist ki iho ma lakre haibu iho se Russian Empire mai thiba pikre aduga prithibigi oina masak khangnariba hojikna Russia hariba adugi mamangda leiramba Union of Soviet Socialist Republic hariba 1921 dagi lakriba ase masida amukka hallaga Russia se yaukshila kadorini ing so lising ma chama ba trat tagina lising ma chama pon kun phau base Ukraine se country moi lerami adudagi amukka hallaga Soviet kangbu na makoi gi Ukraine se laushilaga Soviet ki empire moi na lerambani hariba 1920s ki matam dagi leirakhiba asina 1991 phauba abid Union of Soviet Socialist Republic in apun boin lerami hariba matam base Ukraine so lising ma chama pan maudrama thoye sida USSR dagi to khai tarak laga masagi oibal country mo nya lake masida makoina country mo nya lakpa matam masida USSR ge mathang thang thraga le horiba Russia ge koina khangnari ba si makoina ayaba pi makoina kari su yet pataude adu makoina wafung khrai tham nakre ahan bada Russia ne Ukraine da hariba se makoina yanari ba makoge sahi taw nakre se makoge independence declaration phang matam da ahan bada nongchup amasung America ga pullaga makoge military gi thabuk to minadaba adu ani subda NATO gi lebaga mo oidaba ahum subda Ukraine da Western leibak singi nongchup leibak singi makhogi military post aduga nuclear top khuju khulai sing hai Russia ge security da sok da thabu sing se tawdaba har ga yanaraga makhoi sahi tawna khibani adu bahari basigi ona tainaba lakpa dagi ni hoji Russia ga Ukraine ga war hulakadaba Russia na Ukraine bu khudum chanchalakadori ba ase khara amana Ukraine da leiri ba se khogi demographic ase ani thon khaidoi eastern Ukraine asina Russia gi lon ngang ba Russia bu pro western thang ba saruk ta leiri ba asina pro western oibra aduga pro America aduna maram oiraga makhoi sing ase 1992 gi matam dagi hauna makhoina NATO amasung America aduga leiri ba European Union di yauna bu hotnarai 1992 dagi hotnarak bani adubu masigi oina kwai dagi safong lakadori ba san 2005 ki matam sa safong lakadori ni ingsuk lising ani ga sukna tarada Ukraine gi oiba makhoi gi election pangthoi harib election asida Viktor Yanukovych pro Russia oiba asina election mai pai aduga mahakna president oire mahakna oirami basi 2010 dagina 2014 bhoba adubu mahak ki ahan bu oina president oiba matamda mahak ki thabuk se karino pro west aduga NATO gi leibaga mo oina bu hotnaramba European Union de yauna bu hotnaramba masi gi pulap makoi gi hana dagi hauna makoi ni yauna bu hotnar pon singe masi se makoi na Russia da sopna maram oraga mahak ti Russia ga yana banina mahana hairi bu makoi gi wari sana basinga je pulap oina cancel to thoi masi da 2014 gi matam masi da Ukraine da leiba praja mayam sing na moi gi iho sing min ahan bani Euro Maidan hai masi gi matung da revolution of dignity hairi ba anis ni iho hore iba asigi maram na Ukraine na NATO gi leibak am oiba sida makhoi di pam me praja iho iba satra sing adug intelligent doctor engineer hai basing asina NATO gi leibak am oiba adug western gi nongchup long gi leibak sing gi military post hangba adug makhoi ga lanmi sing da mateng pangna ba European Union gi leibak am oiba pam makhoi di masi pam ban maram oiraga makhoi gi hai pro Russia aven president sing meyok da makhoi na protest tawre hingsa yauna masida miyoi chani gu humram siki praja dagi aduga sarkar gi oiba lanmi sing gi na miyoi humra ga ni pan siki ihawosi nam thabangam damna maram oiraga pro Russia oiriba president Viktor Yanukovych ase Russia da mahak ase exile tawre mahak sien khre praja myam adu nam thabangam dabna maram oiraga masigi matam masida gi tholak kadoriba Russia na Ukraine da lan taba horok kadoriba ase masida mahak sat khaba matung dagi di ahan bu oina 2014 dagi horokhibani hoji Ukraine amasung Russia gi thoknariba lan ase ahan bu oina makoina masigi president chakra matung nongan bagam Mio lising trying to have army gi lanmi gi battalion ama makoina tharakri Crimea gi samudra khongbala sida aduga nongan ba numit da Crimea se makoina mi si da bida hatna suna ba yaw da bida numit no taruk ni gi manung da makoina hari ba mafum ma chelausan gi Crimea se hojiki on internationally oina di Ukraine gi part amani adubu masigi directly mapu oriba asidi Russia no oiraga leibani Russia gi Republic of Crimea na makoina Independent Republic of Crimea na makoina thon khrabani adubu hariba Russia na lan tarok libagi maram asidi ahan bada
NATO gi leibak am oigani ni Ukraine na phongdorpa ani subada European Union gi member am oini haiba adu ahum subada makoi gi Europe leibak sing amasung America gi military post hangani haiba masida amuk pandaningi se Ukraine amasung Russia gi border makoi ga thangnari bang ngangkhoi pareng ase kilometer lising ani ga chanipan ki changa thangnari bani masi akoi gi Manipur gi da har ga su Imphal dagina Delhi fawbasi kilometer lising ani ga changa chadru khoktani adudi makoi gi whole country se loina mak samnari ne ba Ukraine amasung Russia ga adu karigumba Russia na torok isidi NATO member oiba yaroi military thamba yaroi aduga ahum subada European Union yawba yaroi torok paneba masi Russia go ina phongdok liba se makoi di akiba fawrani karigumba aiga yanadaba mido aigi nakanda leiriba yum amaduda pulap pusalaga thama adi masana tabane ngonda saurakpana tragan aisu araibu kulai sijinnaraga torok bai base masida Russia na hawbadagi hawna makoi NATO ge lebak am oini harakpadagi hawna warning character wi amasung NATO ge lebak singda makoina makoiga NATO ge lamri yawhangano aduga European Union gi member ohangano nuclear gi missile safam sing Ukraine thamgano na warning tore aduba hari basing asi ona taina torokpadagi 2014 da Crimea annex tawkre adagi tapna 2015 da amuk mukoina lanthokne Donbas area da aduga amuka Mariupol da tangkak nain tole aduga hojik ki koina khangnariba 2022 gi directly oina invasion changa kriba asina February ki tarik 13 2022 gi insok lising ani kunithoi February ki tarik 13 masidani Russia gi oiba makogi parliament lek law thora krise Ukraine da lan changba direct tare law thora krise masigi mamanga 2014 da Crimea annex to khraba matungda Ukraine da anti Russia oiba Russia gi mayok ta thabuk to myam hengal lagle khudam moina kharatang pallabada 2014 da Crimea annex to khraba matungda Ukraine gangbu dagi Russia gi mayok thabuk to myam hengal lali masi maru oina kona 2018 gi matam du fangani Russia daga changlakpa mi khudingmak ase biometric control tawraga Ukraine ni yengba hore hariba 2018 gi January gi tarik amadagi masi satna bhorokhrabani aduga November ki tarik kuntra ingso lising ani ga trying pan masidana sahi tra tuktagi sahi hum phu leba nupa sing Ukraine da changba yakhitre except ana laying bagi natabida aduga ahum subda mu lokhol khriba se 2022 ki January gi tarik amma masidagina Russia dagi changlakpa khuding ma se visa amsung passport yaroga changlak tragadi yadaba hanadi Russia amsung Ukraine se makogi visa yaude passport yaude aduga loina changthok changsin yana poche langthok lansin yana bane adubu makoina pro west oirubadagi hairi basing se anti Russia gi sentiment yam tholokre masidadi Russia gi oina su makogi khangmang ambagi pangal loisalale maduna maram oiraga Russia gi president Vladimir Putin na February gi tarik 13 2022 asida mahanga direct on thokre hairi ba February gi tarik 13 ase masi directly oina Ukraine gi president na NATO gi leibak am oirani na makogi sahi tawna numitane hairi ba directly lan changlak kadawri akoina hojik ki Russia na Ukraine annex to bana tragan lan to selak masi khitana te ko any Russia gi oina makogi security threat oire se hanna Russia gi de yorumba leibak tra manga ningkha tamba fangraba Eastern Europe leibak angoi se anaman NATO gi leibak oikiba myam yakre Belarus Poland Ukraine makhata ni Europe to rini ko masina maram orga Russia gi oiba makogi security da makogi country leibak ta sovereignty da kai blai masina maram orga ni masi Russia na annex to ribna tra to country im da lan ta seleba se Ukraine da makoi annex to riba masina ahan manate makoi hana mamang thakta su insok lising ani ga nipan gi matamda Georgia haiba Georgia su hana USSR gi oiramba lam amani makoi su Ukraine da hakriba do maina NATO gi leba mu oidaba European Union yaw da bahar ga sahi dawna kibani adu sahi du gi ona taina bada lakpa matamda gi Georgia gi makoi gi lam mafum ani Ossetia amasung Afkaza hariba ani ase hujik oina Russia na makoi gi mapu erga leibani Russia gi makhada salalaga leibani adu prithvi gi internationally on recognize toriba asidi Georgia gi lam saruk amani na claim toribani masida Russia na chummi na tragani Ukraine lali Ukraine chummi kanana chummi or kanana lali habi di khangmangamde thokliba tholakriba lan asidi makoina Russia gi anti Russia orakpa aduga pro west orakpa NATO gi lebam oigani aduga bomb top nongmai khinjallakani aduga missile test to pum oirakani na harakpadagi neba adu hariba geopolitics asidi ngasi ngrangte hokpante Cold War gi matamdagi hona lakhrabani Cuba da America na missile test orakpa aduga makogi military post khinjallakpadagi prithvi gi oina Cold War har khangna kriba 1963 dagi hoje 1991 popular kribani aduna chok eba lana sai hoge value ani American value amsung Eastern value so called adubu Russia di Asia su oiribani adugu Europe ki part amasu oiribani America gi value ga Russia ki value ga soknar plani makoi ani gi umkhatnaba mukhatnaba asida atopal laibak sing asna bali ki bakra oibani
hꯧzik oina leiriba lan Ukraine amasung Russia ki lan sigi oina di Ukraine da prithvi gi oina mateng panglakpa amasung military aid aduga weapon khuchu khulai gi mateng panglakpa singa se houzik oina makoida yamna masing handare aduna kari oigadoribno je tambangamdri Palestine amasung Israel gi lan asna maram oiraga Russia gi oina di khumang yam chawsalli makoina lamlosan banatragana makoina oheningwa thabuk singa se adu houzik Russia na phongdok liba asisu NATO lebak amadi yahundaba European Union hundaba aduga America gi amasung Western lebak singi foreign troop thamdaba masi yaba taragadi makoina withdraw tawgani haibagi Russia gi Vladimir Putin dagi phongdokli masina hojik phawda Russia amsung Ukraine gi tholakriba lan asigi samlappa wari aduga makhatana hojik Russia amsung Ukraine gi se haikra matungda hojik leiriba Palestine amsung Israel gi lan asigi samlappa masigi matanda thamjarake update tawjarake America Qatar amsung Egypt na mediator oiduna Paris ta haukiba January gi tarik 19 da peace ceasefire ama thamnabagi wafam khannakhiba dugi aroiboina haukiba ahinga sida Hamas ki maikei dagi yare makoina karigumba Palestine dagi Israel gi lan missing problem thokiba aduga permanent ceasefire hostage exchange hari wafam sing yawa thamrokre adubu hauji leiriba se ceasefire so oithoktabagi chance ta sama leiri Israel gi government amsun Netanyahu na hauji hari permanent ceasefire se makoina ceasefire thamganin harak pofam ase Israel gi government ni yakidre Israel gi prime minister asumna phongdokli hauji karigum hostage pulap on onthoknaba yaba aduga permanent ceasefire thambasi yaba taragadi 7 October da Hamas na misal kabakriba sumaina makogi mang takpa ama tholakani maduna masisi yaroina phongdorakre aduna hojik Israel chen pledge nge lana se kari oira kadoribino habese khamba ngamde amajung Middle East ki leibak singda Iraq amasung America gi marta unkhatnaba yamne hengalakli Syria de Iran gi military base hanga leiriva asida America na drone strike tawduna Kateb Hezbollah gi mokoi commander ma hat khramatung de Iraqi militia Iraqi resistance kangbu na so US ki makoigi Syria da leba base amade attack tawduna amanga ta thokan gibagi pauleri adubu misimina yawkhibagi paudi leitri ceasefire se cancel tawkhroba matungda Hamas ki maikei de asumna phongdorakli Israel na pamliba ase ceasefire amsung hostage lokthokpa natte makoina pamliba ase Palestine pulap ase oina genocide tawa mi pulap oina hatpa se makoigi apambani na hairi adu masi aikoina mu yengbi aiko ahan bada 7 October gi dagi 8 October dagi Israel na sanakriba lan asida makoina ahan da sangsallaga Northern Gaza se mi thado asat ko masal lan tawne Hamas thatu onen tawre aduga Northern Gaza da lan tawre thugai beng ha manghalle adugi makha tarak pata muka makoina satkriba se South Gaza da honga leikhiba mayam do amuk South Gaza da attack tawsalle mayam singa do muko chiale to palamda South Gaza loire matungda haukiba January gi thada makoina attack tawkriba se Khan Yunus area da dubo Khan Yunus area gi loire hoji attack tawba makoina aduga third phase hoji oina February jangak padage ing so lising ani kun mari gi February jang matam dagi hoji anaubu oina Israel na mipum khudima hat kanina mukhina changchaliba lan tawbuni changi Rafa hari base chokne riba thamari gi lan asda khwai dagi oina praja mayam sing refugee gi miyo lak tara mari gi changda leiri bane masidani hoji amuka halla changchaliba se Israel na adun overall di yengma matam de Israel gi pandam se Palestine gi praja mayam punna hatokpa aduga natragana tanthokiba aduga hallaga makoina resettlement gi plan ase masidi mayek sengna thokliba lan asina mayam da khanghalaba wafamni adubu Israel gi lanmi amasung Hamas ki fighter single nomai kapnaba aduga rocket capsule ba missile tank capsule busu lepal leitri haukiba ahinga sigi oina so Al-Qassam amasung Al-Quds brigades makoi ani pullaga Israel gi lanmi sing pura military tank aduga convoy bulldozer hire basing se attack tawkri aduga nakal amarom da so Markaba tank mari thugai khibagi pawleri Al-Qassam brigades kangbuna makoina Markaba tank mari attack tawkri basina Al-Sabra gi area asidan Gaza strip ki tonganbo oina RPG aduga motor shell sinaraga Al-Qassam brigades amsu Al-Quds ani pullaga Israel gi lan missing aduga makoina lakba military convoy amadaso attack tawkhibagi pawleri haide punna Hamas ki fighter sing attack tawkhiba se makogi mafam direction ahum dani aduga position ahum dani tawkhiba se masida miyo misi mina yamna yawbagi pawdi leite du Israel gi maikei dagi phongdoli makoi commander ama sikhre habagi pawdi aduga lan ase horapu matamdagi oina Israel gi backing country amu oiriba America amasung America gi oina makoi gi nahan puthoraki ba hauki ba numit khrani gi mamangda makoi gi Congress Republican Congress ki mifamda puthoraki ba makoi gi military aid weapon khuchugura leibada Israel da makoina billion track ki project am puthoraki ba ase leiriba house ki mifam aduna makoi Israel da pira roi haiba cancel tawre masi cancel tawrok asina maram oiraga Israel da kari oigadori buno habi masidi phongdok pa leitri kari ora kadori bun habse masida kanana su jig haiba ngamdri ICJ court ke verdict lakhaba matung du hujik han Israel da leiramba michang sing masing hanthar podon leiri kuchu kulai yon belaiba sing kuchu kulai Israel da pira roina ken license cancel tawba aduga Belgium Spain aduga ikon kon na hujik
खुचु गुलाई पीररोइन है जापान लेबाक अहुम मसिना इजराइल दा खुचु गुलाई योनब पीरो लाइसेंस पीड्रेना हुजे लागले मसिदा इजराइल की मराइब करी ओगदौरिबनो खुचु गुलाई जे तम मंगमद्रे आईसीजे कोर्ट की वर्डिक लाख्रिबगी मखोगी मियोय 15 साबा कोर्ट की बेंच अदुदा मियोय 13 साउथ अफ्रीका की मिचंग चंगखिबनी अदुगा मियोय अनी मना इजराइल की मिचंग चंगखिबनी हाइबो मखोय 15 सिगी मनुंगदि यावबा लेबनान की लॉयर अमना हौजी सही अहुमगी ओइना आईसीजे की प्रेसिडेंट ओइरकनी हाइबगी ओइरा अनी हाइबगी मखोगी अपॉइंट तौख्रे मसिनी इजराइल की जिनोसाइड केस असे मपुंग फाना ओइगदौरिब्रा ओइरोदौरिब्रा हाइबसे मसिजु खम तंबदि ngamdri अदु मयामना थाजनरिबा असिदि प्रो पैलेस्टाइन की जज अदुना हौजे प्रेसिडेंट ओइरकपा तारबनिना इजराइल की मयोक्ता जिनोसाइड की केस असे चार्ज लाकद्रा हाइबसे मसिदि मयामना खनरगा लेबनि अमसु मयाम के अपामबु ओइना लेरिबनि मसिनी हौजु फावदा लेरिबा पैलेस्टाइन अमसु इजराइल के लान के समलप वरी